mayam na ngasi latest oiba paw ma pudana laksari paw asi hauji yam kanna ngangnariba Iran na masung Israel Anigi marakta all out war thopi yai haina ngangnariba dugi matangda ahan beda video asibu yangbidiba pumna pu ikai khumna butchari handak ikui dana Israel gi spy agent Mossad na Palestinian resistance group Hamas ki political se hania Iran capital Tehran da mahakna leiba hotel amada assassinate tawna har khaba matungda Iran amadi prithvi leiba kaya mai hona saungki maru oina Arab leibak sing yam kanna sauki Russia Turkey amsung China so asaw phungdoki thaudu asigi makha tarakpada Iran na Israel da laman khumgani haidna preparation tawduna lagli tawbata bu kari numitte Iran na Israel de attack tawgadagi haibidugi exact timing di kana am hoba khangdaba maramna Israel da leiriba miyam mipai na bana maram oiraga underground bunker singda numit khudingi lotuna leibagi pawkaya social media singda thagat na rakpo ure kari gidamak Iran na hojik phawba Israel de attack tawdribano kari ngaiduna leiribano haiba matamda Iran na makhoi gi security agency manungda mol khara yaure haidna mol sing adu hana khangdok na ba hot na bani haina so phawra be analysis kya na haina re ngasi so IRGC na intelligence agency manungda thabuk tawba agent khara double agent oirambadagi phare habigi paula America amasung Israel na date 5 phawbagi manungda Iran na attack torpa yai habigi achauba thajaba lei haina phongdoli kari gumba date 5 haibadi ngasi attack asi torkraba taragadi Israel gi phibam yamna lubadori kari gi no haiba matamda kari karam banu mite attack torakani haiba khangdabana maram oiraga kari gumba unexpected oiba miku amada attack torpa taragadi awana akai toy kaya thopa yai Iran na su handakti chap chana daman khumgani full war thokla sanu kibide Israel su soi na mapun sigi kawroi daba para ama tambigani haidana asawa phongdo saufam stoi maram di kari gino haibde state ki official guest amabu atopa country amana la agi assassinate tawba haibase country adugi izat ningai masak oiba thabuk amani matang sida panba yabadi haukiba tha ama Anigi bamangda Israel na Syria gi capital Damascus da lebe Iran consulate amada air strike tawduna Iran gi IRGC gi major general na mahatkiba laman khumboy na Iran na ahan boy na Israel direct attack tawki adubu attack adu symbolic oina tawba attack oibana sauna amanga ta thokibagi be pawde leite maru oina airbase ani di demas tawki adubu handaki matang asida symbolic attack na tabe serious attack tawgani haina Iran na kianle matang asida America na Iran da mediate tawbigi haina tharak papel Iran na reject tawkhre Arab countries sing da su Iran na kablak pa rocket projectile amta Israel yaudunga intercept tawba yaroi haina su warning tawkhre kari gumba any country amana Iran gi missile intercept tawba targadi natragna tawna bu hotna targadi haide ba country adu Iran gi legitimate target oigani haina phoba phongdokre marak sida Russia ge military cargo plane kaya leptana Iran gi da khuchu khulai puraga pairakpagi paw social media sing da viral obesu thengnare aduga Iran na Russia ge most powerful electronic communication jamming system afam gya de install tawre habagi paw su thengnare hariba khulai ase kilometer lising manga dagina lising nipan phawbagi radius ta frequency 3 hastagina 30 has phawbagi manung de any type of communication intercept tawba ngamni hai amadi jamming tawba ngamni haibagi lan asida Iran na Lebanon gi Hezbollah ga punna coordinate tawrage attack torok yai haibagi achauba chingnaba ma mayam da lei Hezbollah na ahan da ahong bo rocket amadi missile kaya kapsinduna Israel gi Iron Dome battery laifam khangdok laga neutralize tawrab matung Iran gi drone amadi hypersonic cruise mission Fatah 1 sinaduna attack torok yai hairi Fatah 1 hariba missile ase prithvi gi khwaidagi speed yangma missile amna mahaki speed ase Mach 15 ni haibadi 15 times the speed of sound ne masibu intercept tawba ngamba prithvi de missile defense system ama phoba laitri hai tanja sida America gi marine 500 million is the tharak re habigi pawsu social media sing da thagana ra ure Iran na su America da makoin Israel ge attack tawba matam khud thinjilakanu karigama khud thinjilakpa targa de middle east da leibe US military base khudima loine attack tawgani hai na kian US na Israel gi maikai da tongba Russia na Iran gi maikai da tongba sina maram oiraga World War 3 thorakadra habigi chauna mipai na ba mayam da poknare karigumba full scale war thokpa targa di India gi stand kari oige da gi Israel के साइड लेप कदरा नत्रगना ईरान के साइड लेप कद इंडिया की ओइना दी नकल अनि मंग याम इंपोर्टेंट ओइबे अलायंस नक्तनी ईरान इंडिया की वन ऑफ द लार्जेस्ट एनर्जी सोर्स ओइरे बनी असिता सुनतना चारवाहार पोर्ट सेमगतुना चौब ट्रेड अमसु इंडिया ना सेमना बहनरि बनी अदुगा इजराइल सु इंडिया की लार्जेस्ट सोर्स ऑफ टेक्नोलॉजी इंपोर्ट ओइरे कंट्री मनी अदुगा अदानी पोर्ट सु इजराइल द लेरि बनी मरम मसेना इंडिया थाइना दगी न्यूट्रल ओइना लेबगी हिस्ट्री लेरि बनी कोल्ड वार की मतम दसो तौबतबु
Israel की Hamas का सोकनरिबा लान असिदा इंडिया ने इजराइल दा खुलाई सप्लाई तौवी हाबगी मरान सिदुना लेरिबनी करिगुंबा ईरान की इजराइल के लान सोकनबदे इंडिया ने इजराइल दा खुलाई सप्लाई तौबा तारगदी इंडिया की अचौबा मांगजबा मोइगदौरी ईरान इंडिया की इंटरनेशनल ऑर्गेनाइजेशन क्या पार्टनर ओइरिबा लेबा अमखकनी मरु ओइना ब्रिक्स ईरान अमसुंग इंडिया पार्टनर ओइरिबनी ब्रिक्स कंट्री खुदिमा हौजिक की ओइनादि ईरान दा सपोर्ट लेरी मसीदा इंडिया ना तोखाई ताबा है बेसी इंडिया के अचौबा मांगजबा मोइगनी ईरान असी इंडिया के हिस्टोरिकल एलाई अमसु ओइरिबनी अदोमदी इंडिया कनागी फेवर दा लेफहन्निंगी हाइबदु कमेंट दा मखादा फोंदोपिरमु मसिगिदि मतंग असिदा लोइसिनजरगे थैंक यू आइखो सब्सक्राइब हाना तौरम बेक चट्रिकांदा